Kurumzari, Miang Tabirim Smutaram Okchari, Masing Maru Bapauda, Naga Furup Singe Kum Amagi Ahan Bamarumara Hunbagi Torom Luingani Pangtokre. RGI activist kaya da sakang da bakulai paibasina kian khangambagi thabak kaya Manipur da chathari haina RGI activist kaya na phongdong nakre amadi mega marathon da saruk yanabagi damak atopa state ki sanaroi sing thongba haure mapung ba pau pizadi Manipur da khundariba naga furup singe kum amagi marumara hunbagi thoram luingai ni ngasi Chandel district ki Maha Union ground da panthokre festival asida Manipur gi tonga tonga ba mafum kaya dagi lakpa naga furup singna saruk yakhi thoram da NPF ki legislature amasu oiba MLA LD ko hanagi Chandel kendra gi MLA BD Behring hauzuki MLA Victor Halung UNC gi president L Adani amadi atai naga gi NGO student organization amadi nupi organization singi masak nabi sing su saruk yakhi thoram asida maitei nesta front Kim Hill Sing Susaruyaki, Tharomasi Maru Basaktam di Asing Mamai Balotuna, Maru Marang Hunba Amadi Tonga Tonga Banat Keva Tharum Kaya Pangtokana Oiki, Tharomadu the Wanga Kibasina, Naga Furubasi Mamanga the Gihona Kana Amagi Makapon Dana Lakiba Furumni, Isana. Isagi set Chanaba Polam Kaya Pututuna Ledamba Furubamani Haiki, UNC ki President El Adani na Weaving Peace Through Culture Habitim the Pangtoliba Festival Asina Naga Furupsingi Marata Culture ki Kutanga Nusi Chanaba Purapangamgani Fondoki, Loinana Numid Asibu Sakana State Holiday Ama Oina Lautopada Tagapa Fondoki, MLA El Dikona Festival Asi Jay Kayagi Mamangaki Leptana Pangtutuna Lali, Naga Furupsingi Marata Punna. Apun baling jail ama sagapada natana nusi chana basupurapangamgani mahi marong thabaga mari lenaba kumai oibanina horticulture gi polam kaya putoktuna ehana sentok leba furup ama ohen bada natana malem na pamna riba horticulture gi polam kaya marangkai na puthohaningi haiki. The most powerful culture of our ancestors were extending friendship with neighbors through entering into treaties and bring gaps between neighbors and communities. Machalema RGI upon Maluki Mangarak Shibama Pokemon Torongasi Palace compound labor Lamyan Basang the Pantokre, Toromadu that Habotaki Potarabat District and Session Just CH Upendra, Machalema President, Katrimayum Roni Bala Amadi. Human Rights Law Network Executive Director MAIBAM Rakesna, Chief Guest President Amadi Guest of Honor Oina Saruyaki, Taromadu Kamari Lena, RTI activists in a tenor Dibatonga Tongama Kudung Chadaba Sing Miam the Paudum Ki, Job Cards and Kusuman Prathan Yauna Marilena Bamuikana, BB the Badaki, Madubu Fanganaba, RTI Kutanga, Marilena Bachi Changsing, Kangdong Nabahona Rubada, Kulai Paiba Mu Sing Yauna, RTI activists in the Makoina, RTI Tariba Adu, Tuna Handok Travati, Afabo Oire, Haina Kihalapaka Fau. Mayunari Miam gi Fangpam Tokpa, Achumba Hug Fanganaba, Ajay Gimating Lobada, Kanaguba Matana, Akia Hung Pihaning de Haina, Fungdonaki, Advocate MAIBAM Rakeshna, Ajay activists in that Tonale Natabuk Togadabani, officials in that Tawe Usitaba Yarak Labasu, Japsana Mayunagadabani, Haiki. Alda, tapi perjalanan mana pun kita ikut dia. Ini mana yang berbayar ni? Dia masih lari ni, masih belum bukti ni, masih air kita sedang ni, masih orang pakai, air ikan ni. Cuma air tu mak, tapi ini nak bayar ni cuma air belum beli ni nak. Kenapa perjalanan masih ni lari? Asyik, aku ini, hangun tu, hangun dalam masalah ni, masalah nak. Manipur government na Tamenglong district Paikaliba Thabak Thoram Singh Works Minister Dr. KH. Kumar na luchungba tim amana numit mari ni chumna yeng singkre Tha asigi tang tara ni thoide ge haukiba minister ge khungchat aduda ya samadi tourism ge parliamentary secretary M Prithviraj MLA ge khonbong nyumai Janghen Lunpan Mai amadi PWD ge additional chief engineer amadi ate official sing sarya ke khongche ke sarugamo oina tang tara humdoida Tamil sub division headquarter ge awangda kilometer nifumdoi rom chalaga leiba Ilong Kulda Kilong Area Sports Association asinba tara super sports meet haudolam ke Tamaida amuk halakpagi lambida NEC gi makhada lupa crore Mari Rom Chang Nasariba, Huidang Amadi, Katangkul Samnagadaba, Tong, Fibam Yangsanki, Mapamadu the Pangtopa Taram Amada, Works Minister, Tongasi, Lalibe April Target, Tang, Taramanga Faugi, Manunda Lushingani Habitazaba, Prazas in the Tamkibagaloina, Nagaland, Gi, Pepen District, Yowayaga Doriba, Tong, Asi, Matam Chana, Luisin, Naba, Honabada, Miam, Namating Pambio, Hana, Apil Tauke, Housing Semagi Tabak Chatariba, IT Road Amadi, Tamay Tamelong Road, Kifibam Yangsil Lambaga. Loinana
tang taramari da Tamenglong District Headquarter dagi Nongchup lomda kilometer 35 rom chalaga leba amadi Namchiram Part 2 Samnaba Valley Bridge amasu sangaki Tamenglong Tausem Rota leba NEC gi makada lupa crore ahum dasmik manga senior rom changba thong asina lamdam adongi masing yamlaba khunja singda kanaba fanglagani khanbada nungaiba poi haiba wafam minister of fongdoki MLA Prithvirajna mapamasida tourist spot ama semgakani haiki adum marakta aikogi individuals khara adum magi individual aikogi opportunity lawba political opportunity lawba khara adum tholaga aikoi hill and valley si rift amadum laihanaba onadaba sunate lo aigi humble appeal haibatare adudi aikoi Manipur si aikoi loina makini Manipur stands for all of us si maiti khaktagi nate naga khaktagi nate kuki khaktagi nate aikoi loina makki aikoi gi laibam last thousands of years dagi laiminariba aikoi myam gi state ni aikoi gi nuksi jaraba aikoi gi motherland ni Minister Ratan Kumar na luchungba tim adubu khul kayana khudom popiduna harau tayamna okay amadi khunja singna makoige awara passing yawba memorandum singsu pisinki Minister Ratan Kumar na phongdoki bada ibu bina luchungba sarkar asina ching amasung tam anida chakhot khongthangi thabak yamna kana paikhali kana gupma kharana chingmi tami anigi marakta nungsinatana ba thabak thorum kaya tawriba asi ngakthokna ba honaminasi haiki handaki 2012-13 gi akoi mayam ne hena khangi financial position yamna patte state sarkar asigi adu oiba targa su akoi masi tangai fadana tawdaba yadabani haina khallakanda special plan assistance da akoi 110 crores something khara yawbase masida akoi tampak ki lamda kendra mamda crore mamam thungmani adu akoi singi lamda di masi akoi gi lambi si yamna sangna leba aduna tampak ka masi akoi manaba yade haidana more than 50% akoi hangal akanda 1.5 crores se akoi singi each and every constituency ja adumaina honorable chief minister na instruction pb wedagi akoi adumaina happy hai sigi wenasu koi honorable MLA ki khanbauna akoi propose to birakpadagi SPA da tamai dagi na kuilong se masigi akoi 1.5 crores se lambi asigi da muta akoi happy Impal Tamenglong road phawriba masigi Impal tamai akoi ngarang akoi yengsinjaba hore masi yam kanna akoi thabak paikhalle masi athuba matamda akoi time bound da sunana ba akoi kan honari madugi damakta igi mari leinaba akoi engineer sing akoi yauri akoi engineer sing da akoi na kan ba instruction piri madudi akoi lambi semba matamda akoi masi paisa se toina akoi phangba natabanina laiba paisa sina akoi quality leina su si haidana madugi commitment amagi makhada akoi kan inspection sachabani Khongchat aduga mari leinana English ngani tarama thoida matamadugi Home Minister P Chidambaram na sangha kiba Mini Secretariat Chief Judicial Magistrate Court amadi Ministerium gi launa sagataba mafam Circuit House amadi Guest House gi fibam sing yengsinki Sakang double sing na gari da nomai kapsilak pada handyman ama sokpatagi Siza Hospital da lakanakre solva miyoi adudi pangamam monsang singa jay taragamapan apokpa P Haridas Yaripok Fungyakong mamang lakay dagini thaudo singarang numidang waram pung tarurom taba matamda Ukrul District ke Kasong Kulenda thokibani tata gari number MN04A 4359 asida u haplaga ukrurom dagi infarom da lakpa matamda Kasong Kulen mapada sakang double sing na nomai round ama kapsilakpada mahak sokibani mahaki yet thangba thabakta nomai maru ama panbadagi Siza Hospital da laikanari Ising puduna lakpa tara suba Assam Rifles ke convoy amada sakang double sing na bom pokai handuna landakre thodo sing asin util pung ahumga minute kuntrarom chapa matamda lamsang police station ge manung chanba haibong popi amasung lamsang ani gi marakta leiba lamang amada thokibani bom adu thangna na mapamani da pokai ki maduna maning thangba gari da tungba Assam Rifles ke personal amasoki hairi thodok thofam da lamsang police amasung kangchupta leiba Assam Rifles amadi Imphal West ki commando sing laktuna yengsinki Ukrul gi DC Banglo da ngarang numidang pung nipanga minute ni furom chapa matamda sakang dabi singna bom lang sinduna pokai hankre thodo du da mi aso opandi amata yaukhide thodo du gi matanda police na thiba humbagi tabak chathabaga loina na case ama lokhakre DC gi Banglo da bom lang silambagi thawungbu Ukrul gi praja singna yaning da fungdo baga loina na thawong adu miyoi bagi lichat ki wangmada chathaba thabak ni hairi karigi damak ta thabak asi chatharam libano habatu miyam da khangan gadabani haina loop kaya na sudabi tawri
Kumbi Kendra Hokiba Assembly election that Trinamool Congress ki ticket vote lepkiba Dr. Kangema Menjona Mahaki Waka Singaluna BJP de Yaukre Magna Party as the Yaropada Party ki present TH Jobna Harautayam Okre Didiapa to take the Labour Party ki office to Panto Kiba Pawisinga Unavada Professor Gangumai Kamei BJP Mahila ki President Ibim Jam the Party ki Kalmi Kiana Saryaki Dr. Menjona Party de Yaropada Harautayam no Opagaluna Kudol Pot Piduna Kumnova Utki Professor Gangumai na KH Chawna BJP the President Oirapadagi BJP Manipur Pradesh ta Achowa Ahongba Malak Liba Asi Mahaki Hona Jamani Manipur Amadi Bharaki Rasniti da Ahongba Amapurake Harabadi BJP Natana Party Amatanangamloi Haiki KH Chawna Congress Party na Manipur da Sasan Pairapada Ahongba Purapagi Mahota Mai Ising Amadi Labi Thongi Fibam Fazilaktre Electricity Department Pu Cooperation Order Naba Warep Lauriba Asi Resource Laitana Karam na Tawgadoribano Nomada Pumanga Kag Mai Pangba Asi Karam Balebak Labage Hadak Numit Humni Kag Session Famgadoriba Asida Kari Tawgadoribano Mana Makata Ratuna Mantri Singi Lan Udlu Harabasu Committee Semle Haiduna Adum Laitoli Nakal Amaromdana Maral Matumpai Sinbagi Tabakti Chatari Manipura Chakopa Samas Amapurake Harabadi Isa Isa Hana Semtopa Matautai Laliba Parliament Election da BJP Gi Oiba Matik Chaba Candidate Amaputokani Haiki Mahasuna may Pandra, Paximo, Kanai, give heart to Munda, all in Manipur. No development, no governance. Our government should like liberty. Maramadana, I quite Ishinda, Kanam Ishinta Pandori. Kanai Rilo of Pandori, Jahimanera, Mangara Pandara, Pangway. Congress Party has one to Ishinta Pangoy, Maibu. Shamaran Kaile Haram the Dai. Government election on a Pashai or Pale, Nasi, supplementary budget. I say, I didn't know Pashapu to Kaptanabu Pashapu to supplementary budget. Kaptanaba budget Kihana, Lautokiba, 3,500 again, Kaptanpagi, supplementary. This is the Itihas, the Ahan name Pasina. Budget Kaptaragamadu, supplementary when the Putokani, Hana. Budget a supplier may have a Katargo to Assembly. This it has the hand. Singzamai Kongba Road ki Pipa Masisaka na Atuba Matam na Ming Changbiduna Semzin View Haina Lambi Sita Leriba Tongan Tongamba Organization Kayana Puna Tato Pachero Lamana Kangalali Lambi Sigi Fibum Fatana Lerapa Matam Kuivana Mioke Kudung Tiba Topa Yabagi Fibum Lakli Lambi Sida School Chaliba Angansing Narapa Yabagi Fibum the Lady Amaromda Lambi Sigi Nagia Taleriba Yum Singda Namit Kudingi Ufukaya Jangsilapana Kudung Chadabakaya Mayung Hale Hari Atuba Matam da Lambi Asi Sembinaba Sarkagi Puning Chingsilagli Mahorol inat kanba apun baluk mikal kanglipang na sinduna pari imom kwai sindam sang panggaida mahigi lairembi hufunareng subi mu leiton konbi imabu inat thonigi thorom ama pangthokre thorom aduda lesema sana jawba pandam gi president yunam cha Dilip Kumar mikal gi president poiding anba pari imom kwai sindam sang gi principal M Budhi Chandra yauna myo kyana saruyaki lesema sana jawbuna mahigi lairembi gi Maikum Hangdopaga Loinana Lyson Tisongi Taboksu Chataki Miamna Lairembi gi mafamda hekalekat tamki wanga kibesina mahigi lairembi hufu nareng subi mu leiton konbi imagi matik magunbu miam daning singki lamdam sigisu aikoigi isigumba mahigi lairembi ima humfu nareng subi haiba ima ama lairene aikoi nangai madu khangdadana ko Sarasati ima na maming do ona na kaurure Nangai ko Surja Deva no koira mubudo aikoi desu numit kauba dugumba laidu oiramene koro han baiba laidu oiramene adegi mahigi lairembi du natana langi mabe ma oriba Lakshmi na khoi mayamna yamna latna riba toriba do aikoi gisu aduguma langi mabe ma langi lairembi do imoinu imana oiramene ka haiba aikoi gi wakhalon se tamna aikoi yam ingna masi semdokpa ma ai ngasi anouba koigi mahiroi singi anouba koksta smaina lahanjaningi
Sagolban Tera Sadopam Daleba Glory English School Ngasi Patsui Zilla Presaki member Sumanta Amadi All Manipuri Recognized Private School Welfare Association Gi President Namoizam Tomana School Asigi Anoba Building Amasanga Kre Toromadu Lamdam Adugi Mari Lenaba Pradhan Singh Mahiri Singh Amadi Mama Pasing Saruyaki School Gi Principal Raz Biharina Class 10 Gi Parkyada Position Lobangam Kraba School Asigi Fibam Fagat Hanba Darkar Oi Haiba Wakalonda School Gi Building Asi Sangabani Jilla Parisad member Sumantana School Building Fatrabasu Ojasingna Pukchel Singna Tapi Tambirabadi Afaba Mahiri Putopangam Haiki Nasi Anawali Kalibasang Pagi Mailo Sing Assista Nasagi Building Pazatragasu Yobiki Wakal Loxin Gyana Duni Padi Marui Maramadana Satra Laigashu Tambiruma Tamda Mamuta Pazana Kanan Baduga Maram Sana Sumaran Kanan Mana Mikudum Shado Henna Weekend Tazo Tami Moreda Takara Sigi Manunda Bay Chang Nine Laktabana Maram Oiduna Kudong Chadam Kaya Brazas in the Mayun Halihari, Mayri Singi Quaidi Lubatan from Mama Oidiba, Handok Pangtoka the River Class 10 and 12 P. Yanga Mari Lenabasina Moreda Chang Nine May Taviranaba M. Su Chandel District Committee in a Puning Chinsiladi. Social networking gi mateng na Facebook season aduna malem gi mafam kaya dagi lanai oina sel khom laga tausem gi SGO Armstrong pamai na sem kalakiba tausem Havlong Road hayeng International Motorcycle Rally amagaloina na hangdolagani hiramasiga mari lena na ngarang Tamelong DC gi residential quarter da pawmisinga unabada SGO Armstrong na malem gi tonga baleba ki volunteers na lupa la kuntraga nipan mateng panglakpadagi lambi assistem ki bani lambi semada changliba bulldozer na chingba machine amadi Labor Kudimog Sel Dingdana Katok Narapangатani, Hayang Lambi Asi, Hangdopagaloina Napangtoka River Motorcycle Rally Asita Lebak, Kun Henbagi Moto Biker Listing Ani Henbana Saruyagani Hana Fondoki. To join the Tamenglong district, which is in Manipur, with the road coming from Nagaland and Assam. In Assam, we have one district called, one place called Havlong. My entire idea is to join them because if we're able to join with this highway, the people living in the range of this Tausem subdivision need not come to Tamenglong, which is more than 50-60 kilometers away. That too on a very hard, road condition. Instead of that, if they just have a road which can link this highway, it's just 30 kilometers. Havlong is just 30-40 kilometers away. So they can easily go to the nearest rail station in 2-3 hours and they can reach Dimapur in 4 hours. How good would that be? Ngasinu Tilpung Onga Minikucharom Chapamatamda Haurong Lokai Amasung Haibong Popi Kul Anigilona Vedatara Subasam Rafas Kikambo Madabo Pokayan Kibadu Island Tingrava PLG Special Wafia Group Amanataki Beni Hari RPF Ki Secretary Publicity Robin Komana Tolopa Cherol Amada Handak Yawologi Maku Ublaga Yawolo Manava Jawai Saramba Yenavalan Misingi Taubunai Karana India Lengaki Sarang Manunda Jankibana Lebak Miam Winning Tamiho Amadi Siengna Mama Lebaki Lal Horiban Loop Simbu Siengna Tarang Uhan Masung Kumang Jokshan Habanatana Mangzabalate IGAR Sound Namakoina Tadopa Yawoloi Saba Hurui Karabu Makoigi Bon Manunda Amu Hoizenbak Nam Kibabu Ningtam Lamisimu Tengnabada Mai Pakle Haina Mako Pongna Lauzarapadu Oitopa Yaroidaba Miam Tazadaba Tawoni Bara Lamising the Manipurbu Makoigi Makada Matam Sang Namtaduna Tamba Yanabagi Damal Tat Pata Chatara Liba Masung Chatarakadaba Tabak Tawong Sing Asidi Manipurgi Miam na Jinpabu Duna Lerabani Maramaduna Manipurgi Miam na Bara Lamisimu Kaitaway the Sutazabala Asemba Lebak Miam Gidama Katolaba Pielena Yangnaba Sibu Manipuri Lamaitagi Tantoknaba Tengnaba Lantengda Choktabalero Hairi Mairo Sigi Yamna Maru Oiba Class 10 Amasung 12 Parikalo Tiba Fawa Lila Tabal Ise Housing Jibata Widanaba Kesena Hijakiba Wafam Tawaidana Kurai Sazolekaida Housi Tokiba Madi Janung Lapakta Tabal Jonkiba Simu Kesena Yanindaba Fundroli Sarkargi Makedagi Superikagi and Dura Mairo Sinda upon the Pidanaba Kontang Lokapiu Heidi Virtual Zero Transmission from Mother to Child Haibasida Workshop Ama Wafna Pharmaceutical Amadi Replicate Maker na Sponsor Tautuna Hotel Nirmala da Pantokre Tauramasida Infal Obstetric and Gynecological Society Manipurgi President Professor N. Nabokisor Dr. Chamaraza Professor Akoizam Projen Susaryaki Professor Nabokisor na HIV na Nupi Kiada Tamna Sandoral Libasi Mipum Kudingwang na Tengnaba Matamoide Haiki Hojiki society sida HIV maxi general population lai general population la pa bi si yum le ba house right pising lai
ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯥꯔꯕꯅꯤꯅ ꯄ꯭ꯔꯦꯒꯅꯦꯟ ꯃꯥꯗꯔ ꯌꯥꯎꯔꯦ ꯄ꯭ꯔꯦꯒꯅꯦꯟ ꯃꯥꯗꯔꯁꯤꯡꯗꯨ ꯃꯕꯨꯛꯇ ꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯗ ꯑꯦꯁꯥꯏꯕꯤꯅ ꯅꯥꯔꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯑꯦꯁꯥꯏꯕꯤꯅ ꯅꯥꯔꯒ ꯄꯣꯛꯄ ꯑꯉꯥꯡ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯛꯑꯦ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯁꯥꯏꯇꯤꯗ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯉꯥꯡ ꯍꯦꯛ ꯃꯤꯔꯣꯟꯕꯗꯒꯤꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯃꯍꯥꯛꯀꯤ ꯈꯨꯝꯂꯥꯡ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡ ꯄꯤꯊꯉꯩ ꯃꯇꯝ ꯁꯤꯗ ꯆꯪꯕ ꯃꯇꯝꯁꯤ ꯈꯤꯇꯪ ꯀꯤꯌꯔ ꯂꯧꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯃꯥꯗꯒꯤ ꯃꯆꯥꯗ ꯂꯥꯏꯅꯥꯁꯤ ꯂꯥꯛꯄ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯟꯗꯝꯅꯤ JNV की स्टाफ सिंगना खोंजंग चंसिंखिबदगी मणिपुर दा लेरिबा नवोदया मापल की महिरुई सिंगदा चाउना कायबे पीरे हाइना JNV बिष्णुपुर अमदे यारुपाट इम्फाल ईस्ट की पेरेंट एसोसिएशन अनि न थोकप चरोल अमना हाइरि हौजि लेरिबा फिबम असि अथुबा मतमदा यानबा पुरपिनबा मरि लेनबा सिंगी पुनिंग चिंगसिलगली रूपमहल थिएटर ना हौकिबा चही दिसंबर दा पांथोकिबा 32 रूपमहल आर्टिस्ट मेमोरियल ड्रामा फेस्टिवल की मनामथम सिंग असि यंथोक्रे लोइनना चही असिगी मैत्रम बीर एवार्ड संगनारबा थिएटर आर्टिस्ट खेत्रिमेम इवॉल दा खुसिनक्रे थरोमसिदा स्टेट कला एकेडमी की सेक्रेटरी एस विदेशो शर्मा रूपमहल की चेयरमैन ओइनाम बीरमंगोल सुसरियाके विदेशो शर्मा ना रूपमहल थिएटर ना चही खुदिंगी पांथोलिबा फेस्टिवल असि हेना चाउना पांथोनबा मिनिस्ट्री दगी सेंथंग लौरनबा होनबदा मतेंग पांगनी लेबाक मियामनसु ला तौरिबा सिंबु मतेंग पांगबिदुना चाखोनना बहोनमिनसी हाइकी तुंगदा फेस्टिवल अदुदा बेस्ट प्ले की मना फंखरबा यिंगा लई उतखी ngarang thobal district police na yaripol laimanai top chingtha arambam le tathiba humgi tabak chathabada KCP KK nganba gi miyo ma fare hari district asigi SP gi cherol amada fagalaba miyo adudi sagosem hem chandra chai kuntraga mapan apopa kunjo yaripol laimanai top chingtha arambam le tagini ari kanglai me ki lamyan ba mai chau thauka chanbagi Marfudra Mapan Suba Mapo Kumon Thorop Manipur Hindi Parisat Pantokre Thormisida Adan Culture Gi Joint Director Sapam Vaigya Milagi Luching Purel Toma Mangang Kalam Gi IC ASEM Amadi Nahakal Gi Silay Masu Saruya Ki Thormisiga Mari Lena Kanglay Park Loina Silon Apun Bamaruki Ahan Bamaite Mekta Lari Fonkibi Unbi Lemada Manapi Tuna Ikai Kumnaki Desamna Chataraliba recognized the school singing Sinbagi Kongchata Ngarang Bishnupur, Imphal East Amasung West ki mafung kyada school kaya recognized the Tengnari Hari. Bishnupur ward number Tareta Leba United Pentecostal Church School asi nursery dagi class 8 faubadang recognized tawi class 9 dagi 10 faubadi recognized tawde ward number 4 the leba RKP regular English Academy su class 9 amasung 10 recognized tawdre khurai ahongai the leba St Xavier English School asi nursery dagi class 10 fauba lebada 9 amasung 10 di recognized tawdana mahiri sibu ming chalanduna school chalairam ki segaro thauda babuk lekai da leba Akash Institute of Sciences and Arts su CBSE gi ayabi amata yautana class 9 dagi 12 fauba mahiri sing tamali jangangai da leba Akash Higher Secondary School su CBSE gi ayabi yautana class 9 dagi 12 fauba mahi tamali niom gi wangmada chalaiba school singda mahi tamliba mahiri singi mama mapa singna athuba matamda lauthopiduna council board na sakanglaba school khaktada mahi tamhanbiu haina desamna appeal tawri amaromda niom kaina school chalariba singna su athuba matamda mahiri singi transfer certificate pibiduna sakanglaba school singda tamhanana ba khudong chaba pibigadabani sarkarna su niom gi wangmada school lingduna education bu senda lambi ama oina chatharaliba asigi mathakta akanma mieng changduna matik chaba jerak pibiu hari hauzik sanabagi pau Ngasigi sanabagi pauta Run for Your Nation abe team da tha asigi tara tareta panthok da batare lakshiba mega marathon gi damak atopa station dagi athletes sing ngasi thungba haukre Khumana Sports Complex da leba new hostel da Nagaland dagi athlete nipan thungkre luina Assam dagi athlete kharasu thungkre Nagaland dagi athlete sing dugi manung da mamang chahida New Delhi da panthok ba marathon da mapan suba position takiba athlete yauri UPF na sinduna panthok da mega marathon asigi matang da front asigi advisor oiriba mangina jahi asida atopa station dagi athlete sing hena saru yagani haibagi asa tauri yumlonari state singdagi amadi yumlonari balebak singdagi participate taunaba mathang chahidagi ohanagani yumlonari balebak singdagi athlete sing saru yarabadi Asian Championship pangthona ba honagani haina makhatana phongdokhi Northeast state singi apunba
सिगुम मैराथन से कोई लोइनमक सखंग माइ खंगनबा फंगदौबा अदुगा खरा हेना कितंग सावखना कोना मसे सिनबा ngमगदी प्राइज की करियो से हाबी बदुनी दिल्ली की अचौबा प्राइज मनी ओइबा अदुगा कोइ सिदना प्राइज से पिकपा इवन नागालैंड दा 50,000 की करिगी ओहेलिबा सिंग से कोइ नेक्स्ट ईयर ददी खरा हेना चावबा अदुमा प्राइज सिंग से ओहेलगा थंगनरिबा स्टेट सिंग दा नतना कोइ बांग्लादेश गुम्बा नेपाल गुम्बा भूटान गुम्बा म्यांमार की युमथंगनरिबा स्टेट कंट्रीज सिंग से यावलगदी कनोगी एशिया की मैराथन ओहिनगनी हाइना कोना ममांगिदा मंगी मंगदू मथंग सही दे कोई मफाउन होनगे ना फ्रंट की बागी देगी खंजब आंध्र प्रदेश था असि कुनिथोय दगी पांथोकदरबा जूनियर मिस्टर इंडिया मास्टर अमदि लालिबा मार्च की तांग कुनिथोय दगी केरला दा पांथोकदरबा मिस्टर इंडिया दा सरुक यानबगी दमा ngasi ओलम मणिपुर जिम्नासियम वेलफेयर एसोसिएशन असिदुना ट्रायल सिलेक्शन पांथोकरे सिंगजमई दा पांथोकबा ट्रायल सिलेक्शन अदुदा मास्टर की बॉडी बिल्डर अनि जूनियर की कैटेगरी दा सानरोय 13 अदुगा सीनियर की दना 13 खनखरे महाराष्ट्र की शिवाजी यूनिवर्सिटी दा चथरिबा इंटर यूनिवर्सिटी वुमेन्स फुटबॉल टूर्नामेंट की ngasi सानखिबा क्वार्टर फाइनल मैच दा मणिपुर यूनिवर्सिटी ना पंजाब यूनिवर्सिटी बु गोल अमा सिनोदा थोइदुना मणिपुर सेमीफाइनल चंख्रे था असि तरा तरुता मणिपुर यूनिवर्सिटी अमदी मदुराई कमराज यूनिवर्सिटी गा सानरगनी तबुंगखोता टीएस बिरचंद्र एकेडमी ने सिंधुना चथरिबा अंडर 16 बॉयज फुटबॉल टूर्नामेंट के सेमीफाइनल मैच दा लासाल ना वाफा वांगोइबु गोल मरी अनिदा थोइदुना लासाल फाइनल चंख्रे अंडर 13 बॉयज की सेमीफाइनल मैच दा तपस्पा बी ना तपस्पा एबु गोल अहुम अमदा थोइदुना फाइनल चंख्रे एथलेटिक फेडरेशन ऑफ इंडिया ना सिंधुना इहान हानबा ओइना पांगथोपा नेशनल रेस वॉकिंग कंपटीशन दा मणिपुर की एस दामेन सिंगना 50 किलोमीटर रेस वॉकिंग मेंस ओपन द सिल्वर मेडल लौरले पटियाला द पांथोकिबा कंपटीशन अदुदा एस दामेन सिंगना पुंग मरीगा मिनिट 12 दा लमथुंगफम यौदुना सिल्वर मेडल फंखिबनी मपाल कंगजेबुंगदा मणिपुर हॉर्स राइडिंग एंड पोलो एसोसिएशन ना सिंधुना चथरिबा कोनिपाल लक्षुबा एन हजारी अमदी डॉक्टर एम तोम्बी स्टेट पोलो टूर्नामेंट की ngasi सानकिबा अहानबा मैच दा मणिपुर पुलिस स्पोर्ट्स क्लब ना इम्फाल राइडिंग पोलो क्लब पु पांजल तरा अहुम द थोइख्रे मणिपुर पुलिस स्पोर्ट्स क्लब के पांजल तरा अदुगी मनुंगदा अबुंगचाना पुना पांजल मरी चनमंगम की अमरोमदा ngasi सानकिबा अनिसुबा मैच दा टेक्चम पोलो क्लब ए ना चिंखै हुनबा पोलो क्लब बी सीबु पांजल तरुक अनिदा माइचिबा पी के टेक्चम पोलो क्लब ए की पांजल तरुक अदुगी मनुंगदा एम दोरेना पांजल अहुम चनबा ngамखी Kumalamba Hockey Stadium da Manipur Hockey na sinduna chathariba under 14 boys and girls state level hockey tournament ki ngasi sanakiba match da studio charangpa na KH.NAOBA khongman bu panjal tara taret amada thoi kre studio gi panjal tara taret adugi manungda Monis amadi Dinesh na goal mari mari chanba ngamkhi Kakching da chathariba and Bhuban Memorial Trophy ki ngasi sanakiba match da M Khabam na AVO Kakching wadi bu goal taret sunoda thoi kre M Khabam gi goal taret adu Vendona na goal mari aduga Deepak na goal ahum chanki Haryana da lakliba Mars ki kuntarukta ki pangthokadriba kuntrarak shubal senior national netball championship ta sarugyanabgi damag trial kam coaching camp ta sarugyanabgi damag tha asi ki kun fawgi manungda Manipur Netball Association da report tawrana ba khangalali Judging Football Club na sinduna judging kangjebung da chathariba ahanba puri romba men's open football trophy ki ngasi sanakiba match da AMNSA Hairok na Mingles Club pu panjal tara mari anida thoikre ngasi gi ba inga sagi pau pizari ICAR lamfe patagi phangba pau matung ina ngasi gi khwaidi gi saba degree celsius ko nipan khwaidi gi ingba degree celsius manga nungsita yawbe ising manil gi chang ayukta chada humbudra mapan nungthil dana chada kunmari nungju gi chang millimeter sunyani Beslak da baru ba pau mukana pizari naga furup singe kum amangi ahan ba maru marang hunbagi thorom luingai ni pangthokre RTI activist kaya da sakang na bakulai pavisina ken khangambagi thabak kaya Manipur da chathari haina RTI activist kaya na phongdona kre amadi mega marathon da saru yana bagi damak atop state ki sanaroi sing thungba haure ngasigi da STV ni pijaba pau mata sisjari me tabrim sumba mukana khumjari